Lakle lakle Inspector Tayay 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 Ahan Ramakta Inspector Tayay Tabiri Basimbu James Hagurjamna Taramok Sabulona Ikok Nona Kurumjari Ngasi Supuduna Laksari Inspector Tayay Chamapan Gahumbudra Nipan Subatangka Manipur Toliba Todo Watok Singh Athoba Kayagi Amadi Rilip Kemdali Owanagi Maramda Wari Kaya Matang Matang Tamduna Tahanjak Toliba Todo Watok Singh Asida Kanana di Kangmidam Lan Asida Tonga Tongan Bawari Kaya Togde Ngasi Supuduna Laksari Miamna Kambidraba Ubidraba Tabidraba Wari Amakak Athoba Taramanga Suba Tangka Asengba Todo Watok Singh Asida Taban Naba Monodrama Oina Sana Tuksabani Laikhidraba Thoba Singh from the Kachaba Dugumba Tanka Kamani Housing Maka Tabisi Kari Hagadavano Ay Wadi sir what is sing Taruraga Mitaki Pita Basukre Ising no talk Haibadunida Pita Haibia select treasure Kappa the Tamoy Manung the Sumano Sakna the Nequina lady say Imung Manungi missing the Kari Warangani Kaluraga di Mung Manuna Yamna was around go Massa sing Adugi the Mukta Aduka Karinoni Howzibu Makoina Masi the son of Wayne Teta Captain I don't tell the labor Sibu Nati Makoigi No may Maru Sibu cried no Batak the Garida Una Wana the Pan Bagumba Nati Carino le Pang Manung the Carino Pong Ho the Hobozala Alu Hobogumna Mangra Hobogona Pongo the Hobozala Kangida Nati Makoi Kadai the Ginomi Sumana Captain and Dumta will Sibu Makoigi may sing Tangadavana Hakia Horok Libangan Castle in a mang and have some Makoi Kangri Madu Kaktanatico Kariguma na Gauro Kadai the Nomi Hana Tam the Kumagana lying Toba do a data one young Balamado. Was in Makoina Carino Kang Pok P the Gikarai on the Salaga, Jorsan Putan Salaga Nava laying a dori and Natraga. Madu the Gimuk, Lambi Sugari things a lay, Madagi Garito go hati the Sakadori Kangdini. Masagi Lam the laser Makoina lying with the palm of Zala Kangdini. Inoga may. Kari Hagatabuno Kangder. Makoina Hairu so Mokoyuata or the Sumagimo the Harakan. Quite the king alibadi, Lance Oiro double Lanaman. Masse Amaga Yang Tinaba, Topayum Tanabale Pamaga, Son of a Lanamanati. Imung Manungi Langum, Aman Habitat. Oiro doba, Kaidon the mice of Supak Patlodo, the Gumba Lanaman. Masideda Lana see the Tawai Taki Basinadum, Manzagadori, Maruina, Makoki Sunum with Pidoniming on the cardboard, Nina, Mina Halakapa de Mojo Sitaban. Moisi by Basi, Mogisu Manzagadoribani. Scary Haggard of no Kang. Makoy di si basi pagi wina dong kalabra kang deda ay wadi ko masidi ko ina dum sumay na sumsong na dana later di kari hay da no kang deda masa na haying tengnara ka na dum awa sing si soy dana kang lakini da akang ai sing abdi miyam na hay na basu lai dana miyoy bana pok ko matam da eko isai tom da dum lai kari su purakti siba matam da su kari su pudana dum isai tom da dum han kigan wafam si lal hejabagi wadi nati Nana Aina Adam Tazaba Wafam Amakakili. Mio even a popo matam the karma loina duna la e, Siba matam dana dharma poduna hanki. Karma gifalga loina na mio begi karma haira di karma haiba sikari no sorangna home tonasum Kaidopa Yagan Ahalaman haiba sulaidana. Prakatigi Mausagi over karma haibama, Afaba karma haibama, Ahum subada Kari Haiduna Pataba Dharma haigadra. Ahan bagi prakatigi oiba karma asiti kanagum amatana thedok tuna satpangam de haina basulai kudamoina taba uba manam namba lengba sor honba pungning wakal adwa ngang ba kappa nokpa saba thakpa sina singba singnensa karino smaina akhangai haiba ga sulai ko masidadi prakatini haiduna kana amatana gelu ba yaro edubu lemhauri ba karma ani asidi miyoi bagi punsida tawada ba thabak singa do pungning amasung maning makha tamna afaba amasung phattaba ni do pangthokpa ngamba karma adum oiri haina basulai Afaba Dharma Tauba Taradi, Apapa Palpanga Haibu Oi, Pataba, Karma Taurabadi Carino, Pataba Palpangigana, Masishadum Haina Balay. Gamway sing a CD, Carino, a young Maroli boy am Langina. Sir, I saw a day, the netted covered the power, some things of Nicosa. Mui Bahai say, Haxana letting it at man, Apaba pulling the lumjing donut to Hose, Apaba Dharma Yang Duna, Taibang Sing generating it up.
ꯐꯠꯇꯕꯒꯤ ꯄꯨꯛꯅꯤꯡ ꯂꯝꯖꯤꯡꯗꯨꯅ ꯐꯠꯇꯕ ꯀꯔꯃ ꯇꯧꯗꯨꯅ ꯑꯔꯦꯝꯕꯗ ꯄꯨꯟꯁꯤ ꯃꯥꯡꯍꯟꯗꯨꯅ ꯅꯣꯔꯣꯛꯀꯣꯝꯗ ꯇꯥꯍꯟꯒꯨꯝꯁꯤ ꯇꯥꯏꯕꯪ ꯆꯤꯡꯖꯦꯟ ꯂꯣꯏꯗꯨꯅ ꯙꯔꯃꯒꯤ ꯃꯨꯛꯇꯤ ꯐꯪꯗꯨꯅ ꯁꯅꯥ ꯀꯩꯔꯥꯛ ꯃꯗꯨ ꯀꯥꯗꯨꯅ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯂꯩꯔꯨꯁꯤ ꯒꯥꯏꯅ ꯃꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯒꯥꯏꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤꯅꯦ ꯁꯥꯔ ꯀꯔꯤꯅꯣꯅꯦ ꯒꯥꯡꯃꯩꯁꯤꯕꯨ ꯐꯖ ꯋꯥꯐꯝ ꯌꯥꯝꯅ ꯍꯥꯏꯔꯤꯗ ꯁꯥꯔ ꯑꯇꯩꯒꯤ ꯋꯥꯁꯨ ꯃꯗꯨ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯅꯀꯣ ꯁꯥꯔ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯑꯐꯕꯒꯤ ꯀꯔꯃ ꯐꯜꯅ ꯁ꯭ꯋꯔꯒꯒꯤꯗꯒꯤ ꯊꯥꯗꯔꯛꯄ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯀꯩꯔꯥꯛ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯆꯤꯡꯈꯠꯇꯨꯅ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯑꯠꯃꯥꯗꯨ ꯂꯩꯈꯤ ꯁꯥꯔ ꯃꯁꯤ ꯑꯩꯈꯣꯏ ꯀꯕꯨꯏꯁꯤꯡꯅ ꯌꯥꯝꯅ ꯊꯥꯖꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔ ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯉꯁꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯀꯕꯨꯏꯒꯤ ꯂꯣꯟꯗ ꯃꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯂꯩꯌꯦ ꯁꯥꯔ ꯑꯩ ꯈꯕꯔꯗ ꯁꯨꯝ ꯌꯥꯎꯔꯝꯕꯗꯒꯤ ꯈꯪꯕꯅꯤꯗ ꯁꯥꯔ ꯙꯔꯃ ꯍꯥꯏꯕꯁꯤ ꯀꯔꯃꯅꯤ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒꯁꯨ ꯀꯔꯃꯗꯤ ꯑꯅꯤ ꯁꯨꯏ ꯑꯐꯕ ꯀꯔꯃ ꯑꯗꯨꯒ ꯐꯠꯇꯕ ꯀꯔꯃ ꯍꯥꯏꯕꯅꯤ ꯁꯥꯔ ꯑꯗꯨꯒ ꯀꯔꯤꯅꯣ ꯙꯔꯃꯗꯤ ꯑꯃꯈꯛꯇꯅꯤ ꯑꯐꯕ ꯙꯔꯃ ꯐꯠꯇꯕ ꯙꯔꯃ ꯍꯥꯏꯕ ꯂꯩꯇꯦ ꯑꯐꯕ ꯙꯔꯃ ꯑꯐꯕ ꯀꯔꯃ ꯁꯥꯔ ꯑꯐꯕ ꯀꯔꯃ ꯇꯧꯕ ꯃꯤꯕꯨ ꯙꯔꯃ ꯂꯩꯕ ꯍꯥꯏꯅ ꯀꯧꯅꯩ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯕꯨ ꯙꯔꯃ ꯌꯥꯎꯗꯕ ꯃꯤ ꯍꯥꯏꯅ ꯈꯪꯅꯩ ꯀꯥꯏꯅ ꯍꯥꯏꯅꯩꯌꯦ ꯁꯥꯔ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨꯅꯤꯁꯨ ꯍꯥꯏꯅꯩ ꯁꯥꯔ ꯃꯗꯨꯗꯤ ꯙꯔꯃ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯙꯔꯃꯗꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯙꯔꯃꯗꯤ ꯐꯠꯇꯕ ꯙꯔꯃ ꯍꯥꯏꯕ ꯂꯩꯇꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯇꯧꯔꯤꯕꯗꯨ ꯈꯛꯇꯅꯤ ꯃꯤꯑꯣꯏꯕꯒꯤ ꯌꯥꯏꯐꯕ ꯃꯉꯥꯜ ꯄꯤꯕꯤꯔꯤꯕꯗꯨ ꯂꯦꯡꯗ꯭ꯔꯕ ꯑꯆꯨꯝꯕ ꯙꯔꯃ ꯀꯧꯏ ꯀꯥꯏꯅ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯒꯥꯏꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯒꯥꯡꯃꯩꯒꯤ ꯋꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯃꯤꯡ ꯂꯩꯈ꯭ꯔꯕ ꯌꯥꯝꯅ ꯃꯔꯧ ꯂꯩꯕ ꯋꯥꯅꯤꯅꯦ ꯁꯥꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯙꯔꯃ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯇꯣꯞꯄ ꯋꯥꯍꯩꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃꯗ ꯍꯟꯗꯣꯛꯄꯗ ꯆꯞ ꯆꯥꯕ ꯑꯔꯊ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯐꯪꯕ ꯉꯝꯗꯦ ꯍꯥꯏ ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯥꯏꯔꯒꯗꯤ ꯀꯔꯤꯅꯣ ꯔꯤꯂꯤꯖꯟ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯍꯨꯠ ꯁꯤꯟꯕꯗ ꯙꯔꯃꯒꯤ ꯆꯞ ꯆꯥꯕ ꯃꯇꯤꯛ ꯃꯌꯥꯏ ꯃꯗꯨ ꯃꯍꯥꯎ ꯑꯗꯨ ꯐꯪꯕ ꯉꯝꯗꯦ ꯍꯥꯏꯅꯕꯁꯨ ꯂꯩ ꯙꯔꯃꯕꯨ ꯂꯥꯏꯅꯤꯡ ꯃꯗꯨꯒ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯑꯣꯏꯗꯦ ꯙꯔꯃ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯁꯥꯔ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯨꯟꯁꯤꯒꯤ ꯑꯐꯕ ꯂꯝꯕꯤꯗ ꯃꯆꯪ ꯑꯣꯏꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯕꯗꯨ ꯃꯗꯨꯒꯤ ꯃꯉꯥꯜꯗꯨꯅꯤ ꯍꯥꯏꯅꯩ ꯚꯥꯔꯠꯀꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯖꯤꯕꯕꯨ ꯀꯟꯅꯅꯕ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯌꯥꯏꯐꯅꯅꯕ ꯇꯧꯔꯤꯕ ꯁꯥꯟꯇꯤꯒꯤ ꯃꯁꯛ ꯑꯣꯏꯕ ꯐꯖꯈ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯃꯗꯨꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯕꯗꯨ ꯙꯔꯃ ꯀꯧꯏ ꯀꯥꯏꯅꯁꯨ ꯍꯥꯏꯅꯩꯀꯣ ꯁꯥꯔ ꯁꯥꯔ ꯈꯪꯗꯦꯗ ꯁꯥꯔ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯖꯕꯕꯨꯗꯤ ꯅꯠꯇꯦꯗ ꯁꯥꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯁꯥꯔ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇꯤ ꯙꯔꯃꯒꯤ ꯁꯤꯝꯕꯣꯜ ꯑꯣꯏꯅ ꯀꯕꯨꯏ ꯖꯥꯇꯤꯗ ꯈꯣꯡꯗꯥꯔꯛꯄꯅꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯇꯩ ꯄꯜꯂꯨꯗ꯭ꯔꯁꯨ ꯃꯇꯥꯎ ꯄꯨꯔꯦꯝꯕꯒꯤ ꯃꯆꯥ ꯈꯝꯕ ꯈꯝꯅꯨꯡ ꯑꯅꯤꯕꯨ ꯅꯥꯀꯣꯟꯗꯨꯅ ꯈꯝꯕꯕꯨ ꯄꯨꯔꯦꯝꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯆꯞ ꯆꯥꯅ ꯆꯦꯟꯕ ꯃꯇꯥꯎ ꯑꯃꯒꯤ ꯊꯧꯗꯥꯡ ꯂꯧꯈꯤꯕꯗꯣ ꯃꯥꯒꯤ ꯐꯖꯕ ꯙꯔꯃ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯅꯧꯕ ꯖꯨꯛꯀꯤ ꯃꯤꯔꯣꯟꯁꯤꯡꯗ ꯁꯥꯔ ꯃꯗꯨ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯖꯅꯤꯡꯉꯤ ꯒꯥꯡꯃꯩ ꯅꯪꯅ ꯉꯁꯥꯏꯗꯤ ꯍꯥꯏꯔꯤꯕꯁꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯃꯥꯅꯤ ꯁꯥꯔ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝꯅ ꯀꯥꯎꯅꯕꯒꯨꯝ ꯇꯧꯔꯦ ꯁꯥꯔ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯃꯇꯥꯎ ꯄꯨꯔꯦꯝꯕꯅ ꯃꯆꯥ ꯈꯝꯕ ꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯄꯥꯔꯒ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕꯗ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯅꯣꯡꯒꯥꯛꯀꯤ ꯁꯥꯔ ꯄꯨꯔꯦꯝꯕꯒꯤ ꯇꯥꯂꯣꯏ ꯍꯥꯏꯕꯗꯤ ꯙꯔꯃꯒꯤ ꯃꯃꯥ ꯉꯥꯡꯈꯂꯩꯃꯕꯨ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯔꯦꯝꯕꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕ ꯃꯇꯨꯡꯗ ꯊꯥ 3 ꯁꯨꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨꯗ ꯌꯥꯝꯅ ꯄꯤꯛꯅ ꯊꯝꯂꯝꯕ ꯃꯇꯥꯎꯒꯤ ꯃꯆꯥ ꯈꯝꯕ ꯑꯃꯗꯤ ꯃꯆꯦ ꯈꯝꯅꯨ ꯑꯅꯤꯕꯨ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯅꯥꯎꯀꯣꯟꯈꯤ ꯍꯥꯏꯕꯁꯤ ꯁꯥꯔ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯀꯥꯎꯕꯒꯨꯝ ꯇꯧꯔꯦ ꯁꯥꯔ ꯀꯕꯨꯏꯒ ꯃꯩꯇꯩꯁꯤꯡꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕ ꯈꯔꯁꯨ ꯌꯥꯎꯔꯁꯨ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯃꯇꯥꯎ ꯄꯨꯔꯦꯝꯕꯒꯤ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯣꯏꯗꯨꯅ ꯃꯣꯏꯔꯥꯡꯕꯨ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯂꯩꯕꯅꯤꯅ ꯁꯥꯔ ꯒꯥꯡꯃꯩ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯄꯨꯛꯅꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯁꯥꯔ ꯑꯁꯨꯝꯅ ꯃꯇꯥꯎꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯃꯒꯨꯟ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯑꯗꯨꯅ ꯃꯗꯨ ꯐꯪꯍꯟꯕꯗꯒꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯕ ꯉꯝꯅꯅꯕ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯆꯦꯛꯁꯤꯟꯅ ꯈꯝꯕꯕꯨ ꯁꯦꯝꯈꯤꯕꯅꯤ ꯁꯥꯔ ꯃꯌꯥꯝꯅꯗꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗ ꯈꯪꯕꯅ ꯈꯪꯉꯁꯨ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯑꯃꯗꯤ ꯈꯝꯕꯒꯤ ꯋꯥꯔꯤ ꯄꯨꯔꯦꯝꯕꯒꯤ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯏꯄꯟ ꯄꯟꯗꯕꯒꯨꯝꯕ ꯏꯈꯪ ꯈꯪꯗꯕꯒꯨꯝ ꯇꯧꯏ ꯁꯥꯔ ꯃꯆꯥ ꯁꯪꯅ ꯆꯥꯎꯅꯕ ꯌꯣꯛꯈꯤꯕꯗꯈꯛꯇ ꯅꯠꯇꯦ ꯃꯇꯥꯎ ꯑꯃꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯂꯧꯔꯝꯕ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯝꯈꯤꯕꯅꯤꯅꯦ ꯁꯥꯔ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯂꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯃꯥꯡꯍꯟꯗꯅ ꯈꯝꯕꯗ ꯇꯝꯕꯤꯕ ꯃꯍꯩ ꯑꯁꯤ ꯊꯥꯡ ꯇꯥ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯁꯥꯟꯅ ꯈꯣꯠꯅꯕ ꯁꯥꯐꯥ ꯂꯟꯐꯥ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯣꯏꯔꯥꯡꯗ ꯉꯥꯡꯅꯔꯤꯕ ꯂꯣꯟ ꯑꯗꯨꯒ ꯄ꯭ꯔꯃꯥꯟ ꯄꯥꯊꯩ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯗꯨꯒ ꯂꯣꯟꯒꯤ ꯈꯣꯟꯊꯣꯛ ꯑꯅꯦꯝ ꯑꯋꯥꯡ ꯄꯨꯝꯅꯃꯛ ꯆꯤꯊꯗꯅ ꯃꯆꯤꯟ ꯃꯧꯄꯥꯗ ꯇꯝꯕꯤꯗꯨꯅ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯗꯅꯕ ꯃꯄꯥꯡꯒꯜ ꯆꯥꯡꯌꯦꯟ ꯐꯥꯎꯕ ꯇꯧꯔꯒ ꯃꯣꯏꯔꯥꯡꯗ ꯊꯥꯔꯛꯈꯤꯕꯅꯤꯅꯦ ꯁꯥꯔ ꯑꯁ ꯒꯥꯡꯃꯩ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯊꯃꯣꯏ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯍꯟꯕ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯋꯥꯔꯤ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯄꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯍꯜꯂꯤ ꯁꯥꯔ ꯃꯤꯌꯥꯝꯅ ꯅꯩꯅꯐꯝ ꯊꯣꯛꯏ ꯀꯔꯤꯒꯤ ꯅꯩꯅꯗ꯭ꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯍꯧꯔꯛꯐꯝ ꯀꯥꯎꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯃꯥꯟꯅꯕꯁꯤꯡ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯁꯥꯔ
ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯍꯥꯀꯥꯕ꯭ꯌ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯤꯕ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯇꯦꯟꯖꯔꯕꯁꯨ ꯃꯥꯏꯕ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯃꯔꯨꯡꯖꯦꯟ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯍꯩꯕ ꯑꯅꯥ ꯂꯥꯌꯦꯡꯗ ꯍꯩꯁꯤꯡꯕ ꯁꯤꯒꯗꯧꯔꯕ ꯃꯤꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯧꯔꯛꯄ ꯉꯝꯕꯒꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯂꯥꯏꯄꯣꯛ ꯑꯁꯤꯅ ꯄꯦꯅꯥ ꯁꯛꯄ ꯑꯣꯖꯥꯁꯤꯡꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯅꯧꯇ ꯅꯧꯗꯨꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯗꯨꯃꯛ ꯁꯩꯊꯥꯕꯤꯔꯤꯕꯅꯤ ꯁꯔ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯙꯔꯃ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯊꯣꯏꯅ ꯑꯋꯥꯕꯗꯤ ꯑꯣꯏꯔꯔꯣꯏ ꯃꯔꯝꯗꯤ ꯙꯔꯃ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯠꯅ ꯊꯟꯅꯕ ꯌꯥꯗ꯭ꯔꯕ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯁꯔ ꯙꯔꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯆꯠ ꯑꯣꯏꯕ ꯁꯔꯨꯛ ꯑꯃꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯌꯥꯎꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ ꯁꯔ ꯃꯁꯥꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛꯀꯤ ꯋꯥꯈꯜ ꯌꯥꯎꯗꯨꯅ ꯃꯤꯅꯨꯡꯁꯤ ꯑꯃꯁꯨꯡ ꯁꯦꯕꯥꯒꯤ ꯋꯥꯈꯜꯅ ꯃꯥꯡꯑꯣꯏꯅꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯦ ꯙꯔꯃꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯆꯪ ꯑꯣꯏꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯃꯛ ꯂꯣꯏꯅ ꯃꯃꯤ ꯇꯥꯏꯌꯦꯕ ꯁꯔ ꯖꯥꯠ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯂꯣꯟ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯄꯨꯔꯦꯝꯕ ꯑꯃꯗꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯇꯥꯎꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯉꯛꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕ ꯑꯁꯦꯡꯕ ꯃꯇꯥꯎꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯥꯎ ꯄꯨꯔꯦꯝꯕꯅ ꯃꯇꯝ ꯆꯥꯗꯅ ꯅꯣꯡꯒꯥꯈ꯭ꯔꯕ ꯂꯝꯗ ꯂꯝꯖꯥ ꯑꯣꯏꯍꯧꯔꯕ ꯈꯝꯕ ꯈꯝꯅꯨ ꯃꯆꯤꯟ ꯃꯧꯄꯥꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯅꯥꯎꯛ ꯅꯥꯎꯀꯣꯟꯕꯤꯈꯤꯕꯅꯤ ꯁꯔ ꯃꯇꯥꯎ ꯑꯃꯅ ꯃꯇꯥꯎ ꯑꯃꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯣ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯇꯤꯟꯅꯕ ꯃꯤꯁꯤꯡꯅ ꯇꯤꯟꯅꯕ ꯃꯔꯨꯞꯄꯨ ꯍꯥꯠꯄ ꯉꯝꯕꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯃꯃꯥꯡꯉꯩꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯤꯟꯅꯕ ꯑꯃꯅ ꯃꯈꯣꯏ ꯏꯖꯥꯠ ꯃꯥꯟꯅꯗ꯭ꯔꯁꯨ ꯃꯈꯣꯏꯒꯤ ꯂꯣꯟ ꯃꯥꯟꯅꯗ꯭ꯔꯁꯨ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯃꯥꯟꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯐꯨꯔꯨꯞꯅꯤ ꯍꯥꯏꯕꯗꯣ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤꯗꯤ ꯑꯗꯨꯝ ꯇꯥꯈ꯭ꯔꯕꯅꯤꯅꯦ ꯁꯔ ꯌꯥꯝꯅ ꯆꯨꯝꯃꯤ ꯒꯥꯃꯩ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯑꯆꯨꯝꯕ ꯃꯁꯛ ꯈꯪꯉꯤ ꯑꯔꯥꯟꯕ ꯌꯥꯗꯦ ꯑꯔꯥꯟꯕ ꯆꯤꯟꯖꯥꯛ ꯆꯥꯗꯦ ꯖꯤꯕ ꯍꯤꯡꯁꯥ ꯌꯥꯗꯦ ꯂꯥꯟ ꯄꯥꯝꯗꯦ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯟꯊꯥꯡ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯂꯥꯟꯅ ꯆꯠꯈꯤꯕ ꯌꯥꯕ ꯊꯧꯗꯣꯛ ꯑꯃꯗ ꯀꯕꯨꯏꯁꯤꯡꯅ ꯃꯣꯏꯔꯥꯡꯗ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯄꯥꯎ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯨꯔꯦꯝꯕꯕꯨ ꯀꯧꯈꯠꯇꯨꯅ ꯀꯕꯨꯏ ꯆꯤꯡꯁꯥꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ 100 ꯄꯨꯗꯨꯅ ꯂꯥꯟ ꯊꯦꯡꯅꯕ ꯊꯥꯈꯤ ꯃꯣꯏꯔꯥꯡꯅ ꯀꯕꯨꯏꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯈꯤ ꯑꯗꯨꯕꯨ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯄꯨꯔꯦꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯟ ꯁꯣꯛꯅꯕ ꯇꯣꯛꯅꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯈꯤ ꯄꯨꯔꯦꯝꯕꯒ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯇꯥꯎ ꯁꯥꯟꯅꯈꯤ ꯁꯤꯡꯊꯥꯕ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯂꯦꯡꯗ꯭ꯔꯕ ꯈꯨꯗꯝ ꯑꯃꯈꯛ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯃꯛ ꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤꯃꯗꯤ ꯇꯁꯦꯡꯅ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯑꯆꯧꯕ ꯀꯠꯊꯣꯛꯄꯅ ꯑꯣꯏꯔꯤꯕꯅꯤ ꯄꯨꯔꯦꯝꯕ ꯑꯃꯗꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯑꯅꯤꯒꯤ ꯑꯆꯧꯕ ꯌꯥꯝꯅ ꯋꯥꯡꯕ ꯑꯗꯨꯒꯨꯝꯕ ꯔꯥꯖꯅꯤꯇꯤꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯆꯧꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯃ ꯊꯣꯛꯇꯨꯅ ꯂꯥꯟꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯏꯇꯤꯍꯥꯁꯀꯤ ꯇꯥꯡꯀꯛ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯤ ꯑꯉꯝ ꯇꯥꯟꯅꯕꯁꯨ ꯅꯠꯇꯦ ꯌꯦꯛꯅꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯌꯦꯛꯅꯕꯕꯨ ꯌꯥꯍꯟꯕꯅꯤ ꯁꯦꯕꯥ ꯇꯧꯕꯅ ꯂꯦꯡꯗ꯭ꯔꯕ ꯙꯔꯃꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯁꯔꯅ ꯑꯃꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯖꯤꯜꯂꯝꯃꯤꯅꯦ ꯁꯔ ꯒꯥꯃꯩ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯒꯗꯕꯅꯤ ꯉꯁꯤꯒꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯛꯇ꯭ꯔꯤꯕ ꯀꯥꯡꯂꯨꯞ ꯑꯃꯒ ꯌꯦꯡꯊꯤꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯋꯥꯔꯤ ꯂꯩꯕ ꯉꯥꯛꯇꯅꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯕꯨꯏꯒ ꯃꯩꯇꯩꯒ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯥꯡꯈꯨꯜꯒ ꯃꯩꯇꯩꯒ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯄꯨꯋꯥꯔꯤꯁꯤꯕꯨ ꯁꯦꯝꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯀꯅꯥꯅꯣ ꯈꯪꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯃꯊꯧ ꯇꯥꯏ ꯃꯗꯨꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯂꯥꯟꯍꯧꯔꯤꯕ ꯉꯁꯤ ꯊꯣꯛꯂꯤꯕ ꯏꯍꯧ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯊꯣꯛꯂꯤꯕꯅꯣ ꯀꯔꯤꯁꯨ ꯅꯠꯇꯕ ꯂꯝ ꯈꯔꯒꯤꯗꯃꯛ ꯃꯁꯥ ꯃꯊꯟꯇ ꯑꯣꯏꯕꯁꯨ ꯌꯥꯔꯔꯣꯏꯗꯧꯕ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗꯧꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯂꯦꯞꯆꯅꯅꯕ ꯃꯔꯣꯟꯗꯣꯝ ꯂꯦꯞꯅꯅꯕꯒꯤ ꯑꯣꯏꯁꯨ ꯑꯣꯏꯔꯔꯣꯏꯗꯧꯕ ꯃꯪ ꯑꯃꯗ ꯏꯟꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯃꯖꯥꯇꯤꯒꯤ ꯏꯕꯨ ꯀꯠꯇꯨꯅ ꯑꯣꯏꯔꯣꯏꯗꯧꯕꯗ ꯆꯪꯁꯤꯜꯂꯤ ꯃꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯜꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯑꯃꯗꯤ ꯄꯨꯝꯅꯃꯛ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯁꯦꯜ ꯊꯨꯝ ꯏꯀꯣꯅꯣꯃꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏꯕꯅ ꯆꯥꯎꯈꯠꯅꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯟ ꯑꯗꯨꯗ ꯆꯍꯤ 10 ꯍꯦꯟꯅ ꯃꯈꯥ ꯆꯠꯊꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯁꯔꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯁꯔ ꯑꯗꯨꯕꯨ ꯁꯔ ꯑꯩꯅ ꯉꯁꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯄꯟꯖꯔꯤꯁꯤꯗꯤ ꯁꯔ ꯑꯩꯈꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯁꯤ ꯁꯔ ꯃꯁꯤ ꯅꯤꯡꯊꯤꯖꯅ ꯃꯁꯤ ꯈꯪꯍꯟꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗꯒꯤ ꯑꯃꯥꯡꯕ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯕꯁꯨ ꯀꯥꯟꯅꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯁꯔ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯣ ꯍꯧꯖꯤꯛ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯨꯅ ꯅꯍꯥ ꯀꯌꯥꯅ ꯃꯔꯩ ꯄꯥꯛꯈꯤꯗꯃꯛ ꯁꯤꯕ ꯀꯤꯗꯅ ꯆꯣꯡꯊꯣꯔꯛꯄ ꯉꯝꯕꯁꯤ ꯁꯔ ꯃꯁꯤꯗꯤ ꯁꯔ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ ꯁꯔ ꯑꯗꯨꯕꯨ ꯅꯍꯥꯁꯤꯡꯒꯤ ꯃꯊꯧꯅꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯕꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯀꯔꯤꯅೋ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅೋ ꯍꯧꯖꯤꯛ ꯈꯛꯇ ꯅꯩꯅꯔꯛꯄꯁꯦ ꯁꯔ ꯑꯁꯤꯒꯨꯝꯕ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒ ꯀꯕꯨꯏꯒ ꯃꯩꯇꯩꯁꯤꯡꯒ ꯂꯩꯔꯝꯕꯁꯤꯡ ꯑꯁꯤꯁꯨ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯗꯒꯤ ꯌꯥꯎꯕ ꯋꯥꯔꯤꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤ ꯈꯪꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕꯁꯦ ꯇꯨꯡ ꯀꯣꯏꯅ ꯀꯥꯏꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕꯒꯤ ꯃꯆꯥꯛꯇꯨ ꯊꯝꯖꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯁꯔ ꯌꯥꯝꯅ ꯆꯨꯝꯃꯤ ꯒꯥꯡꯃꯩ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯑꯊꯧꯕ ꯑꯃꯈꯛꯀꯤ ꯋꯥꯔꯤ ꯑꯃꯈꯛꯇꯪꯒ ꯑꯩ ꯂꯤꯔꯝꯈꯤ ꯉꯁꯤꯗꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯦ ꯋꯥꯔꯤ ꯑꯁꯤꯅ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯔꯛꯈꯤ ꯃꯔꯛꯇ ꯑꯊꯧꯕꯁꯤꯡꯒꯤ ꯑꯇꯣꯞꯄ ꯋꯥꯔꯤꯁꯤꯡ ꯂꯥꯛꯂꯕꯗꯤ
ai soidana noma mafam asidai lak sir lakta lakpiyo sir sa hawdi sir gangmai na dum lolaga bithak sage sir atai sa bathak bagi di thoina leijade ko sir athong insang amana dum kobi gumba hangam gumba ta dum maya ba hawai gumba dum tawdana leibani mina di haw sa ba man police sing ji maroina khoi si mafam da di khoi sir te aina karino makhoi gi masenupa gangmai nati sir moi asidai dan ha khra lei makhoi na nganu gumba kari khara yon ba dum lakwa ko yama adu moi adamai tawga khoi khara dum sai ko yama wari libisi yama wari sorry masale ngasi gi wari asi yamna nungsiba wari amakang lijekriba tamjakriba wari sing asida nungsida badem batu yawba nati pomnama athauba ngaktan koki militant sing atamnana yellow purup maite da onsenduna sathargliba tamthirba lan kya lamhen tuhen ba sibu mayuk nanana bagi damak khul ngakpa khunja singi mateng pangduna lakraba amadi manipur gi apunba ki saktam kahendana ba amasung maite phurikpu kaningbagi wakhalda lamjing oiduna chatkhiba khongchat amada December gi tang mari Laithau Koki Kulda Koki militant sing na tamthina ot naidun hatok pikraba Moirang Them Kingston Thawaina pontha pidringa gi numit nini gi mamangda masi sing na mathangi ningol sakobudi punna sak samina si haiduna telephone tawduna hairamki wafam asi mahak yauna leikhidraba miyoi 12 aroiba mathau mungam pangthokpada mangani lehun tamba numita imung manungi miyoi sing hakthengna na wafam asi phungdolawki leikhidraba Moirang Them Kingston Masagi sehi kuntraga mapan sukre kurai thoding jam lekai degin apokpagi mingna lekhidraba Moirang Them King Kong aduga apokpagi mingna Moirang Them Ongbi Nandini kaw machin manau ani loinena nupi ani masigi manungda mahana kokhal lahen January gi tang hum English singamaga chamapan marfuga mari numida si taibong phorokiba Kingston mai masingi lamda class 1 gi 5 fawa kurai sajor lekai daleba primary school da tamlaki Class 6 to 10 Pavana Kurai Sajor Lekai High School the Tamlaki. In Kumzali Singama Samapan, Marbudra Marida, Apopo Mapa Lake Hidabadagi, Apopi Mamana, Imung Puna Buhanabada, Awaba Chiting Kaya Mayuk Nabu Ubadagi, Machin Manau Marigi Manung the Ahal Oikiba Kingston, Class 10 Pavadang Tamlaga Makatana Mahitam Takiti. Apopo Mapagi Pamjaramba Simpam Amoiramba Pung Amadi Jagoi the Mai Unsinduna, Kongdaraki. Sinpam Anis the Tudon Ozana in the Tamnudrabasu. Pikling edigi hona apokpa mapana toramba sing ohobuduna mahakna atamnana khongdaraktuna honajabaga loinana maduda pulap pullaga mahak jagoi amadi pung haiba miyoi ama haibadu oirakpa ngamki lai haraubagi thorom singna mahakna langdren thinmada auba singi pungning pungsum sumatki pung amasung jagoi da khongdarakpa pikliba angang sing phawbada takpi tambiba kaya hauki mangonda jagoi tamba lakpa angang singi manungda Atamal sel piba ngamdaba angang kaya yorokbasu mahakna sel lawdana tambiki school gi thorom kaya da masung lai harawda angang sing mahakpo thiraki laikhidraba Kingston jagoi gi lamda Manipur dagi hendoktuna leibak asigi state ayamada saruk yaduna tongan ba performance kaya piramki Delhi da pangthokpa leibak asigi Republic Day thorom asi phawda Manipur gi mahut chinduna artist singi manungda mahaksu ama oina saruk yaki sinpham asidagi phangba selna imung manungi mateng pangwada matik chade khanjaduna ahangba matam singda check subasu chalamki punamak CSC gi mathakta sinpham asidagi phangba selna imung manung mateng pangwada matik chade khanjaduna ahangba matam singda check suba chalamki punamak sigi mathakta mahak Manipur gi nat amadi chana kanglon pamjaba misak ama oikhibadagi sajal yauduna Manipur gi yelhau lining da supuning loki imungi horokliba angang singi ming phawada maithegi mingda ayamba tholamki Lining Lambel Kongdarakpada Sanga Sadana Manama Singna Mahaki Chinjak Wiki Handa Kuki Singna Satharakliba Tam Tirabalan Pamasida Masada Matik Chaba Kulai Amata Yaudrabasu Kulingak Liba Kunja Singbu Pija Pitak Taunanaba Sak Ising Tong with a Quichin Chenduna Quaidigi Chown Mating Pang with Singing Manung the Mahakama Wiki Mak Katanatana Sagagi Masi Sing Tokpa Kongmandaleba Mayum Pan Kribi Masip Chawabsu Maira Paibigi Saktam Loduna Kulingak Liba Singi Awat apal lehendanaba mateng pangna kibi machi amani matam kharagi mamangda palenda kuki militant singna satharkeb akan balanda sumasesu maira paibigi marakta yauduna khulngak ibsingi mateng pangba chatpada leikhidraba manawnu paking sangna lanpham maduda khulngak pasingi mateng pangduna leiramba thengnarake haina machena tamki mahakna hinglingeda toina chatuna khulngak ibsingbu mateng pangkiba mafam singi manungda pukhaw senjam chirang palena chingba mafam kya yauki Asumna lanpham kaya ta chatuna miyanggi mateng pangduna yumda kuina halaktaba yaurokpadagi apopi mamana mangonda hek phone tawduna athuba matamda yumda laknanaba haiki mahiroi oiringeda NCC cadet amasu oiraki
ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯁꯤꯡꯗ ꯌꯨꯝ ꯄꯥꯟꯅꯅꯕ ꯍꯥꯏꯔꯨꯔꯕꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯅꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯄꯥꯜꯂꯝꯗꯦ ꯃꯍꯥꯛ ꯍꯤꯡꯂꯤꯉꯩꯗ ꯄꯣꯂꯤꯇꯤꯛꯁꯄꯨ ꯌꯥꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯈꯤ ꯏꯂꯦꯛꯁꯟꯒꯤ ꯁꯦꯜ ꯌꯦꯜꯂꯛꯄ ꯃꯇꯝꯗ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯊꯤꯡꯕ ꯄꯤꯈꯤ ꯍꯟꯗꯛꯀꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯁꯨ ꯂꯥꯟ ꯄꯥꯡꯕ ꯆꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕ ꯃꯇꯨꯡꯗ ꯊꯥ 2ꯗ ꯃꯁꯥꯃꯛꯅ ꯃꯆꯦ ꯊꯣꯛꯄꯁꯤꯡꯗ ꯃꯊꯪ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯆꯍꯤꯗ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯈꯣꯏ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯂꯥꯏꯟ ꯐꯪꯂꯣꯏꯁꯨ ꯍꯥꯏꯔꯝꯈꯤ ꯗꯤꯁꯦꯝꯕꯔꯒꯤ 2ꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝꯁꯤꯡ ꯑꯔꯣꯏꯕ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯕ ꯑꯔꯣꯏꯕ ꯈꯣꯟꯖꯦꯜ ꯍꯥꯏꯕꯁꯨ ꯑꯣꯏꯈꯤ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯣ ꯀꯗꯥꯏꯗ ꯑꯣꯏꯅꯤ ꯂꯥꯏꯕꯨꯡꯗꯅꯤꯗꯅ ꯂꯥꯏꯕꯨꯡꯗꯗꯤ ꯀꯩꯗꯧꯕ ꯆꯠꯂꯤꯕ ꯂꯥꯏꯕꯨꯡꯗ ꯏꯆꯥꯅꯨꯄꯤꯗꯣ ꯖꯒꯣꯏ ꯁꯥꯅꯦꯅ ꯇꯧꯔꯤꯅꯦ ꯖꯒꯣꯏ ꯁꯥꯕꯗꯤ ꯃꯤ ꯌꯥꯝ ꯂꯩꯍꯧꯔꯦꯗ ꯃꯔꯣꯟ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯆꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯣ ꯑꯁ masam sanggo nupa amasu karino don thinbra kainoma angang singdu nakanda tawraga thilawini mana don thindabadu as yengba nungaibadu kaino ni lai harobamdu mayamsi phone thangdokdana mada namnagrabani ne aduni koi sa khakta nate maron mana tambibu satra mayam puthoibani lai harobam mama leirabadi maduda koi sagada wangang singna ne haujiki don thinba nupa do ma ngaktani se mamingna ne se kingshan kawi kingshan haiba nati karino ni maming dudi english ki maming ga malida maming su kingshan tawthorok putu yai adubune yengbadadi bungo masamo manao mana tawrido sanga ga mata saba janati maitei sengmani mana ma singdagi hena karim ta saba janati ai maduni ne laune yengosi laune madudi ai khoine khaluri jiga masam mana duga torga madi yengudu zigzag lawini ngure duga adu maina to boira to ada ler to yong to as hai to as yong ma thili bu thun jong se as as yong he mayam se lupa tara chapinga ta sai ri ni as paisa du khar gar yam thar di phadau ni as khoi me tai jina ba tara chapi de gap taw sina ba asibu khar ga saw thabi le di phai as taw ri jo mai ma samji yong ne as 미싱제 로이나 막 송나리엔 떠리자 ngakwa makhalam tawre as yune sidani ni mana ngauri sanu pi hoidi moi maron wi mawana bi singsi amuk to punjan ba yadamni na moi tarani thoi thoine saba tara na saba as songibna sangoi daga je machini se tawri tu tawri jo as yune as mai as madi araiba mi nati swai de khakta nati mapalam da su madi as so kya taruba mi ni da asidi mani ne king kong na hala man hawai pungeram badu adugi masanu pani ne asibu ta king kong ge opa du di marai ba thin lagi dre as opa du le jarmadi kaya da harau jeni aduni ne tawri se ngone se as yong ha yeng se kyam nungai yong man tawri se as yung hai as ipana ipuna res masini sitharuraba siguma sidane naha kaya singine yukhalakthani yung masini isa no piga de dis mai jogoi sani ge thajadamni ne tawri songone se as kino ta adal lady me am sisu as mana tami ba ngatan maron moi phanayam yamani ne amuk to loi thon madi yadamni na madagi di anga maron amani thokpo horu madagi ne akoi ju yaune na maron tab khana koi wani as yong to ji mai masamo mana wa to ji ni yam nuai ji as to ri sung ko asingwa astada paisa kai thoro ko machidi paisa tharu de ya de ngak mi yam thanari ho ji ngak tung le ga yeng ji isa no pione to ga ne thau ke dorge yai ta de yai ama mo ho kre maro as masigi magi langde ko thinjidani as ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤ ꯑꯣꯟꯊꯣꯛꯅ ꯊꯥꯛ ꯋꯥꯡꯉꯤ ꯍꯥꯏꯁꯤ ꯆꯤꯟꯅ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯁꯤ ꯇꯧꯊꯣꯔꯛꯄꯗ ꯌꯦꯡꯉꯨꯅꯦꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯉꯥꯏꯈꯣꯀꯣ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯊꯥꯔꯨꯒꯦ ꯇꯥꯗ ꯑꯩ ꯌꯥꯗ꯭ꯔꯦ ꯄꯩꯁꯥ ꯑꯝꯇ ꯊꯥꯔꯨꯒꯦ ꯇꯥꯗ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯑꯉꯥꯡꯁꯥ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯅ ꯅꯈꯣꯏꯗ ꯂꯧꯊꯔꯒꯅꯦ ꯑꯩ ꯇꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯗꯦꯜꯂꯤꯗ ꯃꯇꯝ ꯈꯔ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯒꯅꯦ ꯑꯩ ꯍꯜꯂꯛꯄꯒ ꯑꯩ ꯃꯈꯥ ꯇꯥꯅꯅꯦ ꯅꯈꯣꯏꯒ ꯑꯃꯨꯛ ꯇꯝꯁꯤꯀꯣ
ꯐꯅꯤ ꯑꯣꯖꯥ ꯑꯩ ꯅꯅꯥꯎ ꯑꯣꯖꯥ ꯑꯩ ꯋꯥꯍꯩꯒꯦ ꯀꯩꯅꯣ ꯅꯪ ꯅꯃꯥꯟꯅꯕ ꯁꯤꯗ ꯂꯥꯛꯄꯗ ꯅꯪ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯖꯒꯣꯏ ꯇꯝꯕ ꯂꯥꯛꯂꯔꯣꯏꯅ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯑꯩ ꯋꯥꯍꯩꯒꯦ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕꯁꯤꯗꯤꯅꯦ ꯑꯩ ꯃꯃꯜ ꯅꯠꯇꯦ ꯅꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯄꯤꯕꯗꯨꯅꯤ ꯑꯗꯨꯒ ꯑꯩ ꯋꯥꯍꯩꯒꯦ ꯅꯪ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯁꯨ ꯁꯦꯜ ꯂꯩꯇ꯭ꯔꯕꯁꯨ ꯅꯪ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ ꯑꯩ ꯁꯦꯜꯒꯤꯗꯃꯛꯇ ꯅꯈꯣꯏꯗ ꯖꯒꯣꯏ ꯇꯝꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯁꯦꯜ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯅ ꯅꯊ꯭ꯋꯥꯏ ꯌꯥꯎꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯇꯉꯥꯏ ꯐꯗ꯭ꯔꯤꯁꯤ ꯅꯪ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯝꯕ ꯂꯥꯛꯀꯗꯕꯅꯤ ꯅꯃꯥꯟꯅꯕꯁꯤꯡꯗꯅꯦ ꯄꯩꯁꯥ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯇꯝꯕ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯗꯨ ꯅꯪ ꯌꯥꯗꯦꯀꯣ ꯐꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯐꯔꯦ ꯅꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯣꯀꯣ ꯐꯅꯤ ꯑꯣꯖꯥ ꯇꯥꯗ ꯉꯁꯥꯏꯉꯩ ꯁ꯭ꯋꯥꯏꯗ ꯂꯦꯞꯄ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯇꯥꯗ ꯆꯪꯁꯤꯟꯕꯤꯔꯣ ꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ ꯑꯩ ꯀꯤꯡꯁꯟ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯦ ꯑꯩ ꯎꯔꯤꯕꯅꯤꯅꯦ ꯑꯩ ꯁꯣꯝꯗ ꯏꯇꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯕꯅꯤ ꯅꯪꯕꯨ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯗ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯅꯪꯁꯨ ꯑꯣꯈꯥꯛꯄꯨ ꯃꯄꯥꯟꯗ ꯆꯠꯄꯁꯤ ꯐꯅꯌꯥꯝꯗꯤ ꯆꯠꯄꯖꯥꯅꯤꯅꯦ ꯇꯥꯗ ꯄꯥꯝꯖꯔꯨꯕꯅꯤꯅ ꯑꯩꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯑꯗꯨꯒ ꯇꯣꯉꯥꯟꯕꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯂꯩꯔꯤꯕꯁꯤꯡꯁꯤꯅꯁꯨ ꯑꯩ ꯌꯥꯎꯗꯕ ꯍꯦꯛꯇ ꯌꯥꯗꯕ ꯅꯪꯅꯅꯦ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤ ꯄꯛꯆꯩ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯒꯁꯨ ꯅꯪ ꯅꯁꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯅꯍꯜꯂꯤꯅꯤ ꯇꯥꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯕꯅꯤꯗ ꯌꯥꯗꯦ ꯄꯨꯝꯅꯃꯛꯁꯦ ꯌꯦꯡꯉꯣꯏ ꯏꯆꯥꯅꯨꯄꯤꯗꯨ ꯅꯪ ꯁꯤꯗ ꯖꯒꯣꯏ ꯇꯝꯕꯗꯒꯤ ꯃꯄꯥꯟ ꯏꯄꯥꯟ ꯈꯔꯒ ꯊꯣꯛꯇꯅ ꯃꯤꯅ ꯃꯁꯛ ꯈꯪꯕꯗꯨ ꯑꯣꯏꯔꯦꯗꯅ ꯏꯁꯥꯒꯤ ꯀꯜꯆꯔ ꯏꯁꯥꯒꯤ ꯏꯄꯨꯅꯥꯠ ꯏꯄꯥꯅꯥꯠ ꯆꯠꯅꯔꯝꯕꯁꯤꯡ ꯑꯁꯤ ꯍꯩꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯁꯤꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯦꯟ ꯇꯥꯜꯂꯛꯀꯅꯤ ꯂꯥꯏꯕꯨꯡ ꯈꯨꯗꯤꯡꯗ ꯆꯠꯂ ꯖꯒꯣꯏ ꯁꯥꯔꯨꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯝꯂꯝꯂꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯅꯤ ꯍꯥꯏꯕꯗꯣ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯍꯩꯒꯗꯕꯅꯤꯅꯦ ꯌꯥꯝꯅ ꯆꯨꯝꯃꯦ ꯇꯥꯗ ꯑꯩꯁꯨ ꯄꯥꯕꯨꯡꯅ ꯅꯍꯥꯟꯋꯥꯏ ꯈꯔ ꯇꯧꯔꯝꯕꯗꯨꯗꯒꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯔ ꯌꯦꯡꯖꯍꯧꯕꯅꯤ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯝ ꯇꯧꯖꯔꯤ ꯑꯩꯁꯨ ꯀꯥ ꯍꯦꯟꯅ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯝꯅ ꯈꯜꯂꯒ ꯇꯧꯖꯕꯗꯤ ꯅꯠꯆꯗꯦ ꯁꯨꯝ ꯑꯉꯝꯕ ꯈꯔ ꯁꯨꯝ ꯇꯧꯖꯕ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝꯅ ꯐꯈ꯭ꯔꯖꯥꯠꯅꯤ ꯍꯣꯠꯅꯕ ꯑꯃꯗꯤ ꯇꯝꯃꯨꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯈꯦꯠꯅꯕ ꯂꯩ ꯇꯝꯃꯨꯔꯒ ꯍꯣꯠꯅꯗ꯭ꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯇꯝꯕꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯂꯥꯛꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯨ ꯎꯔꯦꯗꯅ ꯃꯁꯤ ꯑꯃꯠꯇ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯕ ꯍꯧꯅꯗꯦꯅꯦ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯐꯈ꯭ꯔꯦ ꯏꯇꯩꯃꯒꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨ ꯅꯪ ꯃꯥꯏ ꯄꯥꯛꯅ ꯆꯠꯂꯨꯔꯣ ꯑꯗꯨꯒꯅꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯨꯛ ꯊꯥꯔꯒꯦꯅꯦꯀோ ꯐꯅꯤ ꯇꯥꯗ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯇꯩꯃꯗꯨ ꯃꯅꯤꯡꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯐꯝꯗ ꯂꯩꯍꯧꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗ꯭ꯔꯦ ꯐꯅꯤ ꯇꯥꯗ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯈꯤꯇꯪ ꯆꯥꯔꯒ ꯑꯩꯁꯨ ꯆꯠꯂꯒꯗꯕꯅꯤ ꯐꯔꯦ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤꯀꯣ ꯐꯅꯤ ꯇꯥꯗ ꯌꯥꯏꯐꯔꯦ ꯆꯪꯁꯤꯜ ꯑꯗ ꯃꯥꯡꯗꯣ ꯆꯪꯁꯤꯟꯒꯗꯕꯅꯤ ꯇꯨꯃꯤꯠ ꯀꯥꯡꯂꯨꯕ ꯀꯩꯁꯨ ꯅꯠꯇꯕ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯊꯟꯇ ꯈꯨꯠ ꯊꯥꯔꯛꯄ ꯌꯥꯏ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯆꯪꯁꯤꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯔꯕꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯒꯗꯕꯅꯤ ꯆꯪꯁꯤꯜꯂꯣ ꯀꯗꯥꯏ ꯅꯪꯒꯤ ꯃꯔꯨ ꯌꯥꯎꯔꯕ꯭ꯔꯥ ꯑꯩꯒꯤ ꯃꯔꯨꯁꯤꯗꯤ ꯌꯥꯝꯗ꯭ꯔꯦ ꯃꯦꯆꯤꯟ ꯑꯃꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯂꯩ ꯁꯤꯃ ꯑꯩ ꯄꯥꯏꯔꯦ ꯃꯔꯨ ꯈꯔ ꯁꯤꯛꯀꯔꯦ ꯄꯤꯔꯛꯑꯣ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯄꯔꯥ ꯑꯃ ꯇꯝꯒꯦꯗ ꯍꯧꯖꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯃꯈꯣꯏꯅ ꯁꯤꯔꯛꯄꯁꯤꯡꯁꯦ ꯆꯞ ꯆꯥꯕ ꯍꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕꯒꯤ ꯃꯊꯧ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯃꯤꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯕꯒꯤ ꯃꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯑꯇꯝꯅ ꯁꯤꯡꯅꯔꯝꯃꯤ ꯂꯥꯛ ꯁꯣꯝ ꯅꯥꯀꯟꯗꯣ ꯁꯣꯝ ꯆꯪꯁꯣ ꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗꯣ ꯂꯥꯎꯅꯦ ꯁꯣꯝ ꯅꯥꯀꯟꯗꯣ ꯂꯥꯎꯅꯦ ꯆꯪꯁꯣ ꯄꯥꯎꯊꯣꯛ ꯃꯣꯏ ꯑꯌꯥꯝꯕꯗꯤ ꯃꯈꯣꯏ ꯑꯁꯣꯝꯒꯤ ꯆꯤꯡ ꯃꯊꯛꯁꯤꯗꯒꯤꯅꯤ ꯀꯥꯞꯊꯔꯛꯏꯁꯤ ꯆꯪꯁꯜꯂꯣ ꯆꯤꯡ ꯃꯊꯛ ꯑꯁꯤ ꯀꯥꯈꯠꯄ ꯉꯝꯕꯗ ꯑꯩꯈꯣꯏꯅ ꯂꯥꯏꯊꯣꯛꯒꯗꯕꯁꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯀꯥꯟꯗ ꯆꯞ ꯆꯥꯕ ꯄꯔꯥ ꯇꯝꯒꯗꯕ ꯌꯥꯝꯕ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯑꯣ ꯆꯪꯁꯜꯂꯣ ꯆꯪꯁꯜꯂꯣ ꯃꯐꯝ ꯑꯁꯤ ꯌꯧꯅꯕ ꯆꯪꯁꯜꯂꯣ ꯍꯥꯏ ꯆꯥꯎꯕ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯅꯣꯏ ꯅꯆꯤꯟ ꯅꯨꯄꯥꯅ ꯅꯪꯁꯨ ꯑꯗꯨꯝ ꯂꯥꯟꯅ ꯊꯋꯥꯏ ꯌꯥꯎꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤꯅꯦꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯂꯩꯈ꯭ꯔꯦ ꯑꯃꯁꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯃꯥꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯏꯃꯥ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯤꯌꯦ ꯃꯥꯗꯤ ꯑꯌꯥꯝꯕꯅ ꯆꯥꯕ ꯊꯛꯄꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯩꯕꯅꯤ
कोई चेन चेन बा चाबा थकपी होनब अदु अदागी वा नतेने माना नथि हाना पुंग इसै जगोय तोरम पुनमक सिंग अदु लोइना लेपे हारगा माना सुमाइना तोरकनी हाइसिबु नंगबु थाजबरने इमा आइसु करि हागेदबनो खंथ्रि माना माइ उनसिन्दुना तोरमलिबा थबक थोरम सिंग सिगा हौजिक तोथोरिबा सिगा आइसु करिनो खंथ्रि मानदी पुंग इसै जगोय सिनदी पुक थनबा यादेदना चेक सुरिबनी हाइदना मु तौरे होइने चेक सुबनी हाइना मु तौरेने थबक सुरु लाउ चेक सुरु लाउ हाइबगी नतेने इमाना हाइबदी माना तौरिबा थबक तो नथि मीना चनबना काबो काबो चलुरगा फटफट हल्ली हाइबा माना मसिदैदा करिनो मी नथि आइदी माना तौथोरप खुदिमकसे पुंगक ngak नथि मसागी नाट अमदी चनबी कंजबा पामी हाइदना सजाल याउदना नथि मादी सांगा साबा नथि मना मसिंग चादना नि मी माना तौरिबसे इस आइने पुंगागे ngai करिनो तौरिबसे नथि हंदकी फटखिद्रबा कांगुप असिनने तमथिरबा लानफम असिदा नथि करिनो बिसासिबो हेक कुचेन हलिदा इमा मादी साइ सिंग थोंबा कुचेन चेनबा मसिनी मतेंग यम पांगिसे आइदी मैना पाइबिगिने आइसुने कुचेन चेनदना लेरबन मसि खक्त नथि पुखावरोमदा सेंजम चिरांगदा पलेनदा तोंगा तोंगा मफम कयादने मादी खुनगापगी थबकसु यावरिबन हाइमा अराप मफमदसु चलगा यावब्रा हारिसिबो इमा आइदी मरा पाइबिगी चत्ता यादबनिना लानफम अयाम खोजु कुचेन चेल पलेनगी थौदोक्तुदा आइदी मा यावेसु खंगदेने अदुग पलेनगी मफमदुदा कुचेन चेनदने हेक्ता मासि लेरमबगी वानिदा ओ नखोइना चिन्नोपादी अंगकपु ओइरेने हा अंगकपु ओइरेबा नोइदी आइने मागा मुक्तो वारी सानारगने आई करिनो वामता आई हाइगेन आई तोरमबनी आइने हौजिमा कॉल तौरगने अमुक्तो आई वारी अमता सानागेसे कदाइ चक्रे फोनदुबुने ओ चले माने फोन तौरकनु अदु तौनु अदा तौनु याम हाइबन हेलो किंगसन इमा कैदौरगे कई लेरगे इमा कैदौरगे करी लेरगेने नथि करिनोबा नंगना तौरिसिबो हा करिनो मिया नथि मीना लान चटपदी लोइना हलगनी इमागी मंगो नंगसु हलो इमा लाइरबा मचाई खोइना इमा लेबा ngakadabani लाइरबा मचाई खोइना अहिंग तुमदना लेपा ngakpasinani ina khunbasingna nungaina tumba fanglibase इमा तौरिसियोंगने नंगी मदुगी वादु ngangनुने लान फने यामना चलसु अदुगुम वादु ngangadi करिनोबा नंगना ngangidुबो हा इमा असिंगमने एखोइ मयामना होनबदुना ngasi miyam punamana ing tapna yumda nungaina leiba ngamlibani ni ma magi bongo nati mi su loina sane yumda loina halaknaine nang su halone ima soidin halakani nasagi damakta karisu warunusi ima lebakte khoina kandrabadi kanana kani khalagli hasing nasina mama lebak pukanba ima masidi tangai fadabani ima lebak ekhoina ngakadabani imana de ina haibada noi asengmani ma ekoi me yamna kon ngakpadagi natro nungai ye phaba masa masusing makhoigi mung manung singna nungai na makhoigi mung manung da tumba phangjari doima imana de aina haibo haiduda lana lawri ima ngasi leitriba aduga ngasi lana sida soklaba miyosing nungai ye phaba imung manung gi masa mata yaudabani ma makhoidi masa masubu phajin punchindana warak watiamduna thami adubu ima lairaba macha ikhoidi अखोइबु कनाना फजिन पुनसिन बिगन इमा लेबाकु येकनबना लौखिबदा मचा अखोइना करमनि येंगदुना लेगनि मा चाबा मसुंग चादबा लैबा मसुंग लैतबा आई सिनमि हिमो ओरबसु सेक सुरबसु पुंगनि सै जगोय तौदनि हिंबो ओरबसु इमा लेबाकति कन्दबा यादबनि नि मा मागी उंगो नंग चटपा याबा चलेदना नथि नंग मफम अयामबदा चले हाइबा आइना हाइबदि युमदसु नोंग फादोक हलो हाइबनि ने नंगबो मा आई सोइदना हलकनि सुंसोय सोइदना हलकनि हाय अतै लाइरि इमाना हारिबसिन युम कै पाननबा तौसि को इमाना हारिबसिन नंग चटफम थोपा चलबसु थबक तोपम थोपा तौरबसु नंग युम पांदबा यादबनि को इमा कदाइदिगे लालगसिदा युम पानगदोरिनो आइदि युम पालो इमा आइदि करिगे युम पांदोनि इमा आइदि इमा लेबाकेदम कथोकनि इमा करिनोनि किंसन नंगना हारिदुबो हा करिनो बनन हारिसे इमा आइन हारिबसिन एखोइना तौरिबसे कनागुंबा राजनीति की इंसिनबा नत्रगा नाकन नमदा तोंगमगी नते इमा आइदि राजनीति पॉलिटिक्स पु यादबा मियोयमन इमाना खंगनिबदनि इमा इलेक्शन दा आइदि मीना पैसा येलप लौदबदनि इमा
ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯚꯣꯠꯇ ꯄꯩꯁꯥ ꯂꯧꯔꯨꯕ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯂꯧꯔꯨꯕꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯥꯡꯖꯕ ꯑꯣꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯍꯥꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯃꯨꯛꯇ ꯌꯨꯝꯗ ꯂꯥꯛꯎ ꯌꯨꯝꯗ ꯂꯥꯛꯑꯒꯅ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯤꯡꯁꯟ ꯃꯤ ꯂꯣꯏꯅ ꯂꯥꯟ ꯆꯠꯅꯩ ꯅꯪ ꯌꯨꯝꯗ ꯂꯥꯛꯎꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯪ ꯌꯨꯝꯗ ꯂꯥꯛꯎꯀꯣ ꯏꯃꯥ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩ ꯊꯝꯃꯒꯦ ꯁꯣꯝ ꯅꯥꯀꯟꯗꯅꯦ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯃꯃꯨꯛ ꯂꯩꯔꯤ ꯏꯃꯥ ꯑꯩꯅ ꯀꯣꯜ ꯇꯧꯗ꯭ꯔꯒꯗꯤ ꯏꯃꯥ ꯈꯣꯏꯅꯅꯦ ꯀꯣꯜ ꯇꯧꯕꯁꯤ ꯇꯧꯔꯛꯀꯅꯨꯀꯣ ꯏꯃꯥ ꯑꯩ ꯊꯝꯃꯒꯦꯀꯣ ꯏꯃꯥ ꯀꯤꯡꯁꯟ ꯍꯩꯃꯥ ꯊꯝꯈ꯭ꯔꯦꯅꯦ ꯁꯦ ꯍꯩꯃꯥ ꯀꯣꯜ ꯂꯥꯛꯏꯅꯦ ꯀꯅꯥꯅꯣ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯤꯡꯁꯟꯅꯤꯅ ꯀꯤꯡꯁꯟ ꯀꯩꯗꯧꯔꯦ? ꯏꯆꯦ ꯑꯩ ꯏꯆꯦꯗ ꯋꯥꯐꯝ ꯑꯝꯇ ꯑꯩ ꯁꯨꯝ ꯍꯥꯏꯔꯝꯒꯦꯅ ꯇꯧꯕꯅꯤ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯔꯒꯦ? ꯏꯆꯦ ꯍꯟꯗꯛꯇꯤ ꯆꯍꯤꯁꯤꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤꯅꯦ ꯏꯆꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤꯀꯣ. ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯟꯗꯛꯇꯤ ꯏꯔꯥꯡꯁꯤꯅ ꯌꯥꯈꯤꯗ꯭रे ꯃꯊꯪꯗꯤ ꯆꯥꯛꯀꯧꯕ ꯂꯥꯛꯀꯗꯧꯔꯤꯅꯤ ꯆꯥꯛꯀꯧꯕꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯅꯤ ꯀꯔꯤꯅꯣꯅꯦ ꯑꯉꯥꯎꯕ? ꯏꯆꯦ ꯍꯟꯗꯛ ꯆꯥꯛꯀꯧꯍꯧꯗꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯂꯦꯞꯍꯟꯕ ꯉꯝꯃꯤ. ꯏꯆꯦ ꯑꯩꯈꯣꯏ ꯍꯟꯗꯛ ꯆꯥꯛꯀꯧꯍꯧꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯁꯣꯏꯗꯅꯅꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯆꯥꯛꯀꯧꯔꯒꯅꯦ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤꯀꯣ. ꯀꯤꯡꯁꯟ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯥ ꯆꯥꯛꯀꯧꯕꯗꯤ ꯋꯥꯠꯂꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯆꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯦ ꯏꯃꯥ ꯍꯣꯏ ꯑꯇꯩꯗꯅꯦ ꯂꯣꯏꯅꯃꯛ ꯑꯝꯇ ꯍꯥꯏꯌꯨ. ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯁꯤꯗꯅꯦ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨꯀꯣ. ꯑꯗꯨꯒ ꯀꯣꯜ ꯇꯧꯔꯛꯂꯕꯁꯨ ꯂꯥꯏꯟ ꯐꯪꯂꯣꯏ. 이제 아인 하리버시니 아이 아루바 타바마이 삿가다바니바. 헤이 그리노니 낭나 하리시보 그리 아루바 타박노. 이제 아인 하리버시니 아루바 타바말레 잘리바 타바세 이 로레가네 이 소이드네 콜 떠로가니 마르 아두드네 아잉원도 콜 떠로코노코 아인 하리버시니 이제. 헤이 나때 그야목 얌나 루바 타박노 하이바 낭나 юм다 할락티 하이나 이마나 와로리도 넌 칸드로 ꯌꯨꯝꯗꯁꯨ ꯅꯪ ꯈꯔ ꯆꯠꯂꯒ ꯀꯔꯤꯅꯣ ꯈꯔ ꯇꯥꯟꯅꯕꯁꯤ ꯅꯪꯕꯨ ꯀꯔꯤꯃꯇ ꯄꯥꯝꯗ꯭ꯔꯕꯣ? ꯍꯥ ꯌꯨꯝꯗ ꯅꯪꯕꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥꯕ? ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯄꯥꯟꯕꯅꯤꯅ ꯆꯠꯊꯣꯛꯄꯅꯤꯅ ꯉꯝꯗ꯭ꯔꯦ. ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯦ ꯑꯇꯩꯗꯁꯨ ꯂꯣꯏꯅꯃꯛꯅꯦ ꯑꯩ ꯂꯣꯏꯅ ꯀꯣꯜ ꯇꯧꯔꯕꯅꯤ. ꯏꯆꯦꯗꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯏꯆꯦ ꯑꯩ ꯌꯨꯝꯗ ꯁꯣꯏꯗꯅ ꯆꯠꯀꯅꯤ. ꯑꯗꯨꯕꯨ ꯏꯆꯦ ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯂꯨꯈꯤꯒꯦꯕ. ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯔꯨꯕꯗꯨꯕꯨ ꯅꯠꯇꯦ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛꯇꯨ ꯅꯠꯇꯕ ꯀꯔꯤ ꯊꯕꯛ ꯆꯠꯀꯗꯧꯔꯤꯒꯦ? ꯍꯥ ꯀꯔꯤ ꯊꯕꯛ ꯆꯠꯀꯗꯧꯔꯤꯒꯦꯕ? ꯆꯦꯗꯗꯤ ꯑꯩꯅ ꯂꯣꯠꯂꯨꯗꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯀꯗꯧꯕꯅꯤ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤ ꯇ꯭ꯔꯦꯅꯤꯡꯅꯣ? 이제 ꯌꯥꯝꯅ ꯈꯟꯖꯜꯂꯨꯅꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ. ꯑꯩ ꯊꯕꯛ ꯆꯠꯂꯤꯉꯩꯁꯤꯗꯅꯦ ꯀꯣꯜ ꯇꯧꯁꯜꯂꯛꯄꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯀꯣ. ꯑꯗꯨꯒꯅꯦ ꯆꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯃꯈꯣꯏꯅ ꯆꯠꯂꯤ ꯃꯐꯝꯁꯦ ꯅꯦꯠꯋꯥꯔꯛ ꯐꯪꯉꯣꯏꯗꯧꯔꯤꯅꯤ. ꯑꯗꯨꯅ ꯅꯦꯠꯋꯥꯔꯛ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯨꯅꯨ. ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯐꯕ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ 이제 ꯑꯩ ꯂꯥꯛꯑꯒꯅꯦ ꯑꯩ ꯃꯔꯣꯜꯗꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦꯕ. ꯀꯣ ꯏꯆꯦ ꯑꯩ ꯊꯝꯃꯒꯦ ꯏꯆꯦ. ꯍꯜꯂꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯅꯦ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯈꯔꯁꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯝꯈꯤꯕꯅꯤꯅꯦ ꯃꯁꯤꯗꯤꯕ. ꯑꯁꯨꯝꯅ ꯗꯤꯁꯦꯝꯕꯔꯒꯤ 2ꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯕꯗ ꯅꯠꯇꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯕ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯈꯣꯟꯖꯦꯜ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ. ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 4ꯗ ꯃꯩꯇꯩ ꯃꯆꯥ 12 ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯐꯦꯁꯕꯨꯛꯇ ꯃꯊꯪ ꯄꯥꯎ ꯑꯗꯨ ꯊꯦꯡꯅꯕꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈꯤ. ꯌꯨꯝꯗ ꯍꯟꯖꯜꯂꯛꯇꯕꯅꯤꯅ ꯃꯍꯥꯛ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯃꯁꯥꯃꯛꯇ ꯇꯦꯂꯤꯐꯣꯟ ꯇꯧꯕꯗ ꯂꯥꯏꯟ ꯐꯪꯈꯤꯗꯦ. ꯃꯃꯥꯟꯅꯕꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯕꯗꯁꯨ ꯆꯞ ꯆꯥꯕ ꯄꯥꯎ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ. ꯑꯗꯨꯕꯨ ꯗꯤꯁꯦꯝꯕꯔꯒꯤ 4 ꯅꯨꯃꯤꯗꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 12ꯒꯤ ꯍꯛꯆꯥꯡꯁꯤꯡ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜ ꯁꯪꯗ ꯄꯨꯔꯛꯀꯅꯤ ꯇꯥꯕꯗ ꯃꯆꯦ ꯆꯥꯎꯕꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯈꯤ. ꯄꯨꯔꯛꯄꯒ ꯄꯟꯊꯗꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯀꯨꯞꯂꯛꯈꯤꯕ ꯐꯤꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯀꯤꯡꯁꯟꯁꯨ ꯌꯥꯎꯔꯝꯈꯤ. ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯍꯦꯛ ꯎꯕꯗ ꯃꯆꯦ ꯋꯥꯈꯜ ꯃꯥꯡꯈꯤ. ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯥꯟ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕꯤꯗꯕꯗꯒꯤ ꯏꯆꯥ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯈꯪꯎꯇꯛꯇ ꯃꯥꯡꯂꯕꯅꯤ. ꯍꯟꯗꯛꯀꯤ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯤ. ꯃꯤ ꯀꯌꯥ ꯁꯤꯔꯕ ꯌꯥꯔꯤ. ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯤ ꯀꯌꯥ ꯁꯤꯔꯕ ꯃꯇꯨꯡꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯔꯧꯅ ꯍꯪꯂꯤ.
Imagi ibungo nangdi chatkre ai khoi gi hayengi tama lei gi dolai tongdona isana pamjaba lambi du da chatkrabani ne imana kari hairugani adubu lamdam asida naha kaya siraga lamdam asida inkhalakliba thawai kaya manglaga lana sibulu silbi ge dawri bage angam mathausa nakhoina lana si loisinaba amuk to honabiyo karigino nakhoina ngasi yengduna leiriba sibo khangjin usinnadana tuminna leiriba sibu karigino mi kaya siba ngai khige dawri ge lamdam masida awana taba kaya ngai khige dawri ge as kari haige dabno khangdre nungai tabagi nungai taba ngakta yamba adudi wari si ngasina lepa tare ni ko adudi yamba kamai nungai re aishu aigi pungning da leramba aigi thobu sing wari aina lening khiba ai mafam asida lir atopo wari sing aina chithana da hoba aduga ai atopo wafam sing lerabadi soidina ai ahangma matam da langna bo honaki soidina lakpiyo yamba nungsi ba miyam da khangan ba yaba kari haigani marai pangning ba athoba sing wari aduga tholiba thodo wa thok sing da haiba tare sir ngasi gi di mata ngasi da loiba tare ni sir adudi gamai yamba gi wari sita ba dong aduga yamba yam nungai jare mathang sabada mo soidin leng thupiro mafam asida sa glass mathang thangminar go reso yam nungai jare sir aibu matam khara pibi ba madi athoba khara gi mapau tamjabada sir khoina thabi bagi dam ai amuk chasaruki fani adudi yamba aswaida som leja horge ko adudi yamba fani no kari haige dabno nungsikre mama mapa na masa singidam to wajabadi laikhidraba makhoina di khangaroin adubu laikhidraba makhoina mama leba ki damuk ta thawai tha ki base lehori ba singna makhoigi kathokpa bu ningsingbadi aduma tangai fadabani makhoigi wari singa se tongan ba larik ama phongdana aduga laikhidraba thobu singi mitam guma kari guma sadana makhoibu matam punamakta horokliba mirol sina ningsingna nabagi da makari guma khra tawira di fagani ko achumani gamai Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Inspector. Tayai.